तपना हंगदोरे अथोय बाबा इमा खोइना खंगलते आइदन याम पाखजे पाइकोमबसु तुमिन संगे मासु याम कीननी अदुगा थोंनाउदा हिदाक तो पिरमी अदुगा पाइकोमबा अदुम तुमिन चतख्रे अथोय कफौरी पाइकोमना असी यौना वाजबा मसा हाइफेट खक्ता नुंगाइतबसिदा अहिंगसिदा पाउ अइगिदमक असुक वापी बाइदना तंजा अदुदा थोंनाउगुम्बा हांगबगी मखोल तायना मेम चंगे अथोयगी कादा ममातोन मेम नाइरे कइनो थोंनाउ हांदोक्लेसे अहिंगसिदा इमा हांसित सुम लांगमने लोनसिनजरगे मेमना अथीबो हाइने चैरे नमा असीबदो निंचिंगलगा अमुक कपी ओइरमनिने अथोय ममातोनगी वाहिदुना थौरबा मचिल तुमनबा पोसक अमना थबाकता थुमना थिंजलकपगुम चैना फाउरे मेमा ngang thoki athoidi amuke hena chaina haplare mama bu ningsing duna amuke hena kapai mama lejeramadi haina paikhombasu phone tawre mayim yoraduna athoi phone do okhale adugu tuminale paikhomana haire athoi hidak to chato nasado nan bayade athoi kappa khanglibani अदुबु फाथा बंगमदना हेना कपाई सोमदा पाइखोमबदी पाखत्तना अथोय नंग कैदोरसे हायो कैदोरगेबा अथोय कप कपतुना पाउ तमजे इमातोना इमा पंदुना चैरमे पाइखोमबा वाहे दु ताबदगी साउरे नंग अदुदा कयाम कोइना दुमाइना लैखुदिनो अइना ngaana inakta lairu haibsu नंग यादे मतम खरा ngayo na ngaibane athoy ai nangina tawse yengba ngamdre ibani luhonglase paikombasu saurombadegi kapai nupa hoijarbasu athoyne khume ai nangbu mangam ningdi nangi laik tambase lohening ibani gi hingnabagi lambi amadi सेम की चेन खन मने पाइखोमबसु कुमे अथोय आई नंगबुदी वालोय इनाक्ता लैरो कैदौबगे असुमना मखोयनी वारी सानदु अहिंगसि महौखि मथंगी नुमिनी पाइखोमबा अथोयदा फोन तौरे पाइखोमना हाइरे अथोय इबानी बाजारदम त चमिनरुसे इथंदा चटप तले अथोयने खुमै कैदौबनो फिरोन खरा लैगे नंगिसु नसाना पांबा खलनदोइबा लैबिगनो आइगिदी नंगिबुदी लैरुसे होइदा अदो दुसिलमो आई लादौनिको अथोयने खुमै होय अथोयसु लोइसिले अथोयने लोसिनबा लोरकपगा पपा चनाना पाइखोमबा फोन तौसिले लोइद्रुबो लोइरे थोक्लागे असुमना मखोयनी बाजारदा चलगा फिरो लैमिन्नर अथोयगिसु नमदना लेबिर पाइखोमना याददुना लंबीदा हनमिन्नरे अनिदो युम योरमदाइदा अथोयने हारि ए आइदि केनोम काउरे आइदि आइगी फोन चार्जर दो याउद्रे फोन मैसु इंथिंगाइने याउदे कमाइ तौने पाइखोमना आइगिसिगा ओनबा याबने आइगिसु याउद्रे अदो चंद्र खोइदा आइगी चार्जर दो थनमने अदो लौमिनरुसे अथोयसु होय हाइदुना लाकमिने चंद्र होइगे युम याउदुना पाइखोमना कवे चंद्र ओ बाय चंद्र तारदुन थोले अदुगा कैदोरे बाय ए अथोयसु याविने चेलैरु नबानी गिसे नते है इबानी बाजारदा फिरोन खरा लेमिनरुबने अदो आइगी चार्जर दो लौगिने लाइनी मागी चार्जर दो याद्रे ये
ꯑꯩꯒꯤꯁꯦ ꯄꯤꯔꯝꯒꯦ ꯇꯧꯕꯅꯤ ꯆꯟꯗ꯭ꯔꯅ ꯑꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏ ꯊꯕꯛ ꯆꯠꯄꯗ ꯅꯣꯏꯗ ꯆꯪꯉꯒ ꯄꯤꯔꯝꯃꯕꯅꯤ ꯅꯪꯅ ꯕꯖꯥꯔꯗ ꯆꯠꯂꯤꯀꯥꯟꯗ ꯑꯣꯏꯔꯝꯃꯅꯤ ꯑꯁ ꯗꯁꯥꯅꯤꯍꯦ ꯑꯗꯣ ꯑꯩ ꯂꯧꯔꯨꯔꯒꯦ ꯆꯟꯗ꯭ꯔꯅ ꯚꯥꯏ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ ꯑꯊꯣꯏꯅ ꯄꯥꯏꯈꯣꯝꯕꯗ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯂꯧꯔꯛꯇ꯭ꯔꯕꯣ ꯑꯁ ꯑꯩꯈꯣꯏꯗ ꯊꯤꯟꯗꯣꯛꯑꯝꯃꯦꯌꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯉꯜꯂꯤꯗ ꯂꯥꯞꯄꯁꯨ ꯅꯠꯇꯕꯁꯤꯕꯨ ꯂꯧꯔꯨꯁꯦ ꯑꯩꯈꯣꯏꯗꯩ ꯑꯊꯣꯏꯅ ꯈꯨꯝꯃꯦ ꯑꯁ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨꯍꯦ ꯑꯁꯨꯝꯅ ꯒꯥꯔꯤ ꯊꯧꯔꯛꯄꯗꯨꯅ ꯄꯥꯏꯈꯣꯝꯕ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯄꯥꯏꯈꯣꯝꯕꯅ ꯑꯊꯣꯏꯗ ꯍꯥꯏꯔꯦ ꯑꯊꯣꯏ ꯑꯩꯈꯣꯏꯗ ꯆꯪꯉꯨꯁꯤꯔꯥ ꯑꯊꯣꯏꯅ ꯈꯨꯝꯃꯦ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯒꯦ ꯊꯨꯔꯛꯑꯣ ꯄꯥꯏꯈꯣꯝꯕꯁꯨ ꯋꯥ ꯀꯟꯅ ꯍꯥꯏꯗ꯭ꯔꯦ ꯍꯣꯏ ꯍꯥꯏꯔꯝꯃꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯇꯝꯁꯦ ꯂꯥꯏꯗꯨ ꯀꯠꯅꯕꯒꯤ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯂꯦ ꯑꯊꯣꯏ ꯄꯥꯈꯠꯄ ꯍꯧꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯑꯊꯣꯏꯒꯤ ꯐꯣꯟ ꯂꯥꯛꯑꯦ ꯃꯅꯣꯝꯆꯥꯅꯤ ꯍꯜꯂꯣ ꯏꯕꯦꯝꯃ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯊꯣꯏ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯔꯦ ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯤꯅ ꯃꯅꯣꯝꯆꯥꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯍꯜꯂꯣ ꯑꯗꯨꯗꯤ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯁꯨ ꯊꯣꯛꯂꯛꯑꯦ ꯌꯥꯝ ꯊꯨꯅꯅꯤ ꯑꯗꯨꯒ ꯑꯊꯣꯏꯕꯨ ꯊꯤꯟꯕꯤꯔꯛꯑꯝꯃꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯗꯤ ꯑꯊꯣꯏꯕꯨ ꯆꯦꯜꯂꯦ ꯅꯨꯄꯥ ꯃꯌꯨꯝꯅ ꯄꯥꯝꯗꯗꯅ ꯑꯃꯨꯛ ꯊꯤꯟꯗꯣꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯀꯌꯥꯅ ꯉꯥꯡꯅꯕ ꯍꯧꯈꯤ ꯂꯩꯀꯥꯏꯒꯤ ꯋꯥꯔꯤꯅꯐꯝ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯊꯣꯏꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯕꯅ ꯄꯥꯎꯁꯦ ꯇꯥꯈꯤꯗꯦ ꯃꯃꯥꯇꯣꯟꯅ ꯗꯨꯀꯥꯟꯗ ꯊꯣꯛꯎꯕꯗꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯆꯦꯜꯂꯦꯌꯦ ꯉꯔꯥꯡ ꯊꯤꯟꯗꯣꯔꯛꯑꯦꯅ ꯍꯥꯏꯔꯛꯏ ꯄꯥꯎꯁꯦ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯈꯤ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯃꯦꯝꯃꯅ ꯍꯥꯏꯔꯛꯏ ꯑꯊꯣꯏ ꯁꯤꯗ ꯊꯣꯛꯂꯛꯎ ꯂꯥꯎ ꯅꯪ ꯋꯥ ꯉꯥꯡꯅꯁꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯑꯩꯕꯨ ꯌꯣꯟꯕ ꯃꯤꯃꯥꯡ ꯊꯣꯛꯍꯟꯕ ꯑꯊꯣꯏ ꯈꯪꯖꯗꯕꯅꯤꯅ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯃꯦꯝꯃꯅ ꯏꯃꯥ ꯀꯩ ꯍꯥꯏꯒꯦꯗꯤ ꯀꯩꯅꯣ ꯍꯥ ꯇꯧꯁꯤꯟꯅꯕ ꯌꯥꯝ ꯍꯩꯔꯦ ꯏꯃꯨꯡꯗꯅ ꯃꯣꯟꯖꯤꯟꯅꯕ ꯃꯄꯥꯜ ꯊꯣꯛꯑꯒꯅ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯑꯩ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯅꯪ ꯉꯔꯥꯡ ꯀꯥꯏꯗ ꯆꯠꯂꯤ ꯍꯥ ꯑꯊꯣꯏ ꯌꯥꯝ ꯀꯤꯅ ꯏꯃꯥ ꯑꯩ ꯄꯥꯏꯈꯣꯝꯕꯒ ꯕꯖꯥꯔꯗ ꯐꯤꯔꯣꯜ ꯈꯔ ꯂꯩꯃꯤꯟꯅꯔꯨꯕꯅꯤ ꯃꯦꯝꯃꯅ ꯍꯥꯏꯔꯦ ꯍꯔꯦ ꯍꯔꯦ ꯑꯩꯅ ꯌꯥꯗꯦꯅ ꯄꯥꯝꯗꯦꯅ ꯈꯪꯂꯕ ꯅꯨꯄꯥꯗꯨꯗ ꯅꯪ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯁꯨꯛ ꯌꯥꯝ ꯍꯥꯏꯕ ꯉꯥꯡꯕꯗ ꯂꯧꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯑꯗꯨꯕꯨꯗꯤ ꯅꯃꯥꯗꯨꯅ ꯄꯣꯛꯄ ꯃꯆꯥꯅꯤꯗꯅ ꯀꯌꯥꯝ ꯐꯅꯤꯒꯦ ꯑꯊꯣꯏ ꯃꯃꯥ ꯄꯜꯂꯛꯄꯗꯨꯗ ꯊꯃꯣꯏꯗꯣ ꯄꯨꯕ ꯉꯝꯗꯅ ꯃꯄꯤ ꯆꯤꯟꯊꯔꯛꯏ ꯊꯦꯝꯖꯤꯟꯕ ꯐꯥꯖꯤꯟꯕ ꯉꯝꯗꯦ ꯃꯤꯠꯀꯤ ꯄꯤ ꯃꯥꯅ ꯁꯈꯤ ꯑꯣꯏꯔꯛꯏ ꯑꯊꯣꯏꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯇꯣ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯔꯗꯨꯅ ꯁꯃꯨ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯉꯥꯡꯅꯔꯤꯗꯨꯕꯣ ꯃꯦꯝꯃꯅ ꯍꯥꯏꯔꯦ ꯑꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯅꯆꯥꯅꯨꯄꯤꯁꯦ ꯆꯦꯜꯂꯦꯅ ꯋꯥ ꯋꯥ ꯂꯥꯍꯧꯔꯦ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯂꯔꯣꯏ ꯑꯩ ꯃꯁꯤꯒꯤ ꯍꯥꯛꯇꯛꯇ ꯂꯣꯏꯔꯕꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕꯨ ꯃꯆꯝ ꯄꯥꯏꯗꯨꯅ ꯐꯨꯕ ꯍꯧꯔꯛꯏ ꯃꯄꯥ ꯁꯃꯨꯁꯨ ꯑꯐ ꯐꯠꯇ ꯈꯪꯗꯅ ꯅꯨꯄꯤꯅ ꯍꯥꯏꯔꯕꯅꯦꯅ ꯁꯥꯎꯅ ꯑꯩꯈꯣꯏꯕꯨ ꯌꯣꯟꯕ ꯍꯥꯏꯗꯨꯅ ꯑꯊꯣꯏꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯃꯨꯜꯂꯒ ꯊꯨꯒꯥꯏ ꯑꯊꯣꯏꯅ ꯍꯥꯏꯔꯦ ꯕꯕꯥ ꯑꯩ ꯂꯥꯟꯗꯤꯌꯦ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯅꯨ ꯉꯁꯤꯗꯤ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯣꯏ ꯄꯥꯝꯗꯦ ꯈꯪꯂꯕ ꯅꯨꯄꯥꯗꯣ ꯎꯅꯔꯨꯏ ꯅꯠꯇ꯭ꯔꯣ ꯅꯪ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯟꯖꯤꯜꯂꯛꯏꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯌꯣꯟꯕ ꯍꯥꯏꯌꯨ ꯅꯪ ꯅꯨꯄꯥ ꯃꯌꯨꯝ ꯌꯧꯔꯨꯕ꯭ꯔꯥ ꯑꯊꯣꯏ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯄꯦ ꯏꯃꯥ ꯂꯩꯖꯔꯝꯃꯕꯗꯤ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯕꯤꯒꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏꯗꯣ ꯄꯨꯕ ꯉꯝꯖꯗꯦ ꯃꯃꯥꯇꯣꯟ ꯃꯦꯝꯃꯅ ꯍꯥꯏꯔꯦ ꯅꯪ ꯉꯁꯤꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯅꯨꯄꯥꯁꯤꯗ ꯌꯥꯝ ꯊꯨꯅ ꯑꯊꯨꯕꯗ ꯂꯨꯍꯣꯡꯒꯗꯕꯅꯤ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯐꯣꯟꯁꯨ ꯄꯥꯏꯍꯟꯕꯤꯈꯤꯗ꯭ꯔꯦ ꯏꯃꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯁꯃꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯊꯣꯏ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯔꯝꯃꯤ ꯄꯥꯏꯈꯣꯝꯕ ꯑꯊꯣꯏꯒꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯁꯤꯗ ꯑꯊꯣꯏꯕꯨ ꯂꯥꯟꯅ ꯂꯧꯈꯤ ꯃꯁꯥꯅ ꯌꯥꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯕꯣꯏ ꯅꯤꯡꯈꯤ
ꯑꯊꯣꯏꯒꯤ ꯐꯣꯟꯁꯨ ꯆꯠꯈꯤꯗ꯭ꯔꯦ ꯄꯥꯎ ꯂꯧꯐꯝꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯊꯣꯏꯕꯨ ꯏꯃꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕ ꯌꯨ ꯐꯖꯅ ꯊꯛꯊꯔꯤ ꯋꯥꯈꯜ ꯄꯨꯕ ꯉꯝꯗꯦ ꯚꯥꯏ ꯑꯩ ꯉꯁꯤꯗꯤ ꯉꯥꯎꯔꯦꯍꯦ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯈꯤ ꯈꯟꯖꯈꯤ ꯅꯈꯣꯏ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯂꯦꯝꯕ ꯅꯥꯏꯔꯦ ꯚꯥꯏ ꯑꯊꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯊꯥꯖꯗꯦ ꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯚꯥꯏ ꯌꯥꯔꯦ ꯅꯁꯥꯗꯨ ꯌꯥꯔꯣꯏ ꯊꯛꯆꯤꯜꯂꯅꯨ ꯑꯩꯈꯣꯏꯁꯨ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤꯃꯗꯤ ꯆꯨꯝꯃꯤ ꯄꯥꯏꯈꯣꯝꯕ ꯌꯥꯝ ꯄꯦꯟꯗꯅ ꯍꯥꯏꯔꯦ ꯑꯗꯨ ꯃꯁꯥꯅ ꯌꯥꯕꯩ ꯅꯠꯇ꯭ꯔꯣ ꯃꯥ ꯂꯨꯍꯣꯡꯗꯣꯏꯗꯣ ꯑꯩꯕꯨ ꯀꯩꯁꯨ ꯈꯟꯗꯦ ꯇꯥꯛꯄꯅꯤ ꯊꯛꯈꯤꯅꯤ ꯉꯁꯤꯗꯤ ꯄꯦꯟꯅ ꯅꯕꯥꯅꯤꯗꯤ ꯊꯛꯁꯤꯁꯨ ꯌꯥꯗꯦ ꯑꯩ ꯊꯛꯀꯦ ꯅꯕꯥꯅꯤ ꯌꯦꯡꯉꯨꯀꯣ ꯑꯁꯨꯝꯅ ꯅꯤꯁꯥ ꯆꯥꯔꯝꯗ꯭ꯔꯕ ꯄꯥꯏꯈꯣꯝꯕ ꯇꯞꯅ ꯇꯞꯅ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯍꯧꯔꯛꯈꯤ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯂꯦꯝꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯀꯌꯥꯁꯨ ꯇꯤꯟꯅꯔꯛꯈꯤ ꯁꯣꯝꯗꯅ ꯑꯊꯣꯏ ꯆꯥꯎ ꯊꯧ ꯌꯥꯗꯕꯗꯒꯤ ꯃꯃꯥꯇꯣꯟꯅ ꯃꯅꯨꯝꯆꯥ ꯊꯦꯝꯅꯕ ꯊꯥꯖꯤꯜꯂꯛꯈꯤ ꯃꯅꯨꯝꯆꯥꯅ ꯀꯞꯄꯒ ꯍꯥꯏꯔꯦ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯏꯅꯣꯝꯆꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯛꯁꯨ ꯂꯩꯇꯕꯅꯤꯅ ꯊꯤꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯅꯪ ꯌꯥꯔꯣ ꯂꯨꯍꯣꯡꯕꯁꯦ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡ ꯊꯨꯡꯅꯒꯅꯤ ꯂꯩꯇꯦ ꯈꯔꯁꯨ ꯀꯥꯎꯕ ꯇꯝꯃꯣ ꯅꯪꯕꯨ ꯏꯟꯗꯣꯝꯆꯥ ꯑꯩ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯃꯥ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯟꯗꯣꯝꯆꯥ ꯍꯦ ꯑꯄꯪꯕꯤ ꯍꯥꯏꯍꯩꯗꯦꯅꯦ ꯅꯪꯕꯣ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯁꯤꯗ ꯀꯩꯗꯧꯕꯒꯤ ꯁꯤꯗꯣꯏꯅꯣ ꯏꯟꯗꯣꯝꯆꯥꯗ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯟꯒꯅꯨꯀꯣ ꯑꯊꯣꯏ ꯃꯅꯣꯝꯆꯥꯕꯨ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ ꯄꯨꯟꯅ ꯀꯞꯃꯤꯟꯅꯔꯤ ꯑꯊꯣꯏꯅ ꯏꯟꯗꯣꯝꯆꯥ ꯃꯥꯒꯤ ꯄꯥꯎ ꯑꯃꯇ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯃꯟꯗꯣꯝꯆꯥꯅ ꯃꯤ ꯆꯪꯂꯛꯄ꯭ꯔꯥ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏ ꯃꯗꯣ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯅ ꯍꯥꯏ ꯌꯨꯝꯗ ꯄꯥꯛ ꯍꯟꯖꯤꯟꯗ꯭ꯔ ꯃꯥꯜꯂꯦ ꯒꯨꯂꯤ 4 ꯐꯥꯎ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯅ ꯂꯨꯝꯐꯨ ꯂꯨꯝꯐꯨ ꯉꯥꯡꯅꯕ ꯇꯥꯏꯅꯤ ꯏꯕꯦꯝꯃ ꯍꯥ ꯃꯥꯕꯣ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯣ ꯃꯆꯤꯟ ꯃꯦꯜꯂꯒ ꯄꯦꯟꯅ ꯀꯞꯄꯦ ꯑꯊꯣꯏ ꯃꯟꯗꯣꯝꯆꯥꯁꯨ ꯏꯟꯗꯣꯝꯆꯥ ꯅꯪꯒꯤ ꯅꯇꯦꯡ ꯌꯥꯝ ꯄꯥꯡꯅꯤꯡꯉꯤ ꯑꯗꯨꯕꯨ ꯍꯥꯏꯔꯒ ꯀꯞꯄꯤ ꯇꯟꯖꯥꯗꯨꯗ ꯃꯤ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯦ ꯊꯦꯝꯃꯣꯅ ꯍꯥꯏꯔꯒ ꯑꯣꯟꯁꯤꯟꯅꯔꯒ ꯑꯃꯨꯛ ꯀꯞꯃꯤꯟꯅꯔꯝꯃꯤꯁꯤꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯨꯍꯣꯡꯕ ꯀꯥꯏꯕ ꯌꯥꯔꯣꯏꯀꯣ ꯂꯨꯍꯣꯡꯕ ꯀꯥꯏꯔꯗꯤꯅꯦ ꯑꯩ ꯐꯠꯇꯦ ꯍꯥꯏꯅꯨ ꯅꯣꯏ ꯑꯝꯇ ꯃꯟꯗꯣꯝꯆꯥꯁꯨ ꯃꯦꯝꯃꯒꯤ ꯋꯥꯉꯥꯡꯗꯨꯗ ꯇꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯦꯝꯃꯅ ꯁꯛꯁꯤꯒ ꯀꯔꯤ ꯆꯥꯒꯦꯅꯕꯨ ꯋꯥꯁꯦ ꯍꯥꯏꯔꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ ꯃꯄꯥꯜꯗꯒꯤ ꯑꯊꯣꯏꯗꯤ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯄꯥꯏꯈꯣꯝꯕꯁꯨ ꯉꯥꯎꯁꯤꯟꯅꯕ ꯅꯤꯁꯥꯗ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯁꯦꯟꯇꯔꯗ ꯊꯝꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯃꯄꯨ ꯈꯣꯏꯅ ꯑꯊꯣꯏꯁꯨ ꯇꯟꯖꯥ ꯌꯦꯡꯉꯤ ꯑꯃꯨꯛꯇꯪꯗꯤ ꯏꯃꯨꯡꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯇꯟꯖꯥ ꯐꯪꯈꯤꯗ꯭ꯔꯦ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯄ ꯂꯩꯇꯦ ꯃꯇꯝ ꯁꯨꯝ ꯁꯨꯝ ꯍꯧꯖꯤꯜꯂꯛꯄꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕꯁꯨ ꯍꯌꯦꯡꯅꯤ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯒꯅꯤ ꯈꯜꯂꯨꯕꯗ ꯑꯊꯣꯏ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯁꯤꯔꯦꯒ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅꯤ ꯑꯊꯣꯏ ꯋꯥꯁꯔꯨꯝꯗ ꯆꯪꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯃꯥꯇꯣꯟꯕꯨ ꯀꯧꯏ ꯏꯃꯥ ꯏꯃꯥ ꯑꯁꯨꯝꯅ ꯀꯧꯏ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯦꯝꯃ ꯃꯄꯥꯜꯗꯒꯤ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯑꯊꯣꯏꯅ ꯏꯃꯥ ꯑꯩ ꯋꯥꯁꯔꯨꯝꯗ ꯆꯪꯅꯤꯡꯉꯦ ꯃꯦꯝꯃ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯋꯥꯁꯔꯨꯝꯗ ꯑꯊꯣꯏꯕꯨ ꯆꯪꯍꯜꯂꯤ ꯑꯗꯨꯒ ꯃꯦꯝꯃꯅ ꯃꯄꯥꯜꯗ ꯑꯊꯣꯏꯕꯨ ꯆꯪꯉꯤ ꯇꯟꯖꯥꯗꯨꯗ ꯏꯃꯨꯡꯗ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯁꯥꯃꯨꯅ ꯃꯃꯥ ꯐꯣꯟ ꯂꯥꯛꯏꯁꯤ ꯀꯅꯥꯅꯣ ꯑꯝꯇ ꯑꯣꯍꯦ ꯃꯦꯝꯃꯅ ꯂꯣꯏꯗ꯭ꯔꯤꯕꯁꯤꯕꯣ ꯀꯩꯁꯨ ꯇꯧꯔꯦ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯐꯣꯟꯗꯣ ꯑꯣꯛꯄ ꯆꯪꯈꯤ ꯇꯟꯖꯥꯗꯨꯗ ꯑꯊꯣꯏ ꯏꯃꯨꯡꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ ꯃꯦꯝꯃꯁꯨ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯒ ꯊꯣꯛꯂꯛꯄꯗ ꯑꯊꯣꯏ ꯂꯩꯔꯝꯗ꯭ꯔꯦ